nama, moina harise nama, kaino khangde haiba. Aidine ngasigi isayse yam nungai dong mali. Kaigino isayne na haraga khubamta kudrisibo. Aina somda film shooting mayam ama chaluraga yam chinma matam mayam am kaithoga laini haiba. Aduga somda mi aigi ngasi dakuroga su khanaramini khangbra. Ategi amta nateba. Aina dakuroga khanaido. Aina haiba. Malomda isay layba. Dakuro yenguse na haiba. Manane khangbra. Malomda isay tawbadudi yam nungai ni nang chatkino na haibanda. Ngaudra do aina chumdra. Nungai ba mafamdadi puningde. Aduna neba aina chume haise. As yarese. Atay loin tuwase. Aina nungai ba say makatang yam taningeba. Sayjakba amtang kauthokse. Sayjakba kauthokshira. Sayjakbi kauthokshira mayam. Haibdi aigi imanabi kauthokshira. Natragana mayamna hekta haibiyu haiba. Ai dakuraudaga amta hangaro. Aine hekta khallaga hekta kauthoage ko. Magadudi atay kana amta nat. Amta ngai ko hamni. Mina wa ngangingaida. Hekta yele haiba. Magadudi atay kana amta natiye. Mayamgi Eze Eze masnamni. Mayam eze masnam gidamakta hawba kubama khatang kubiuba. Sayjakpa nice days ta kakhalakpa matamda hawba kubaka loinana matung khudimagta okpa haibase babukini. Thank you. 다 같이